ngasi phongkiba tongan Manipuri sifungsingdagi maruoibi ipausing myamna thamjagi ahanbada nungsai tubung village ki leibaktiba thaudok governor yauna Maikei kayadagi leptana awaba phongdoknarakli Imphal East ki Yaripokta leiba Thambal no Higher Secondary School gi mairoi sing asi Khoupum da study tour satpada Nune district ki nungsai tubung village the accident thoktuna asiana nangkiba thagdo aduda Manipur gi governor laganeshana thamoi sokna awaba phongdorakli Governor gi Maikei gi thagdo aduda Leikhidraba singi imung manungi awaba da saruk yari Leikhidraba sing adugi thawai ne ishor gi khuyada English na santi oina lairuwa oirasanu loinana soklaba mairoi sing adu athuba matamda phagalngnaba ishorda thaunijari hairakli Assembly Speaker T.A. Saitrabatana su longsai tawbung village Thambal no Higher Secondary School gi mairoi sing amasum staff sing asiana nangkiba thawdu odu nungai taba phongdorakli Leikhidraba singi imung manungi awabda su sarugyari haidi Tamenung district ki hanagi ADC member oirambagi mathakta hauji BJP Tamenung district ki president Daniel Malang Maiki Maikei Khoupum police station gi manungsana laiba Jaujang tek amasum nungsei tubung village ani gi lona bada study tour lakhiba Thambal no Higher Secondary School gi bus ama accident thokbadigi misimina amadi asokpa nangkhebagi thawdo oduda thamoi sokna nuaitaba phongdokli haina thadorakpa siolaman hairi sioladun hai lebaktiba thawdo oduda CM Biren asu open misimina nanglaba singbu hospital pukhotnaba ambulance tharakpa madi works minister Govidas Education Minister Basanta, Health Minister Dr. Ranjan Yauna, DC, SPM, CMO na singba kayana, Thoudok Khoupum da laktun awana hanglambadu BJP Tamenung District amadi, Longai amasum tubung village ki muhut sinduna, tawbimal khangbu usari hairi. Amaramda, Federation of Civil Society Organizations Fox Manipur ngase ayukta Thambal no Higher Secondary School Yaripok top sing thagi mairoi singi annual study tour satpada None District Khoupum lambi gi longside tubung village thokiba lebaktiba accident amada mairoi kya gi punsi pikhamna khiwa amasum asu open kya yawkiba thawdo aduda awaba phongdopi gi mipam ama pangtokre Fox ki General Secretary Angom Punil Kumar Thadorakpa Sirolamana Fox ko office da pangtokpa awaba phongdopi thoramda loop asigi president TH Manihana thorama pu oiduna pangthoki ba miphamda minute ani tumina leptuna awaba phongdoki mifam adura leibaktiba thawdo asida asu apani yawrabasing yamna thuna fagalakpa oirasanu amasum Leikhidraba thawai singna taibang mapu gi manakta English singna lehenbina ba thaunijari asu open yauri basing amasum Leikhidraba singi imung manungi awabdasu saruk yari hareduna hauji hospital sing laying duna lairiba mahiroi singidama loop asina mateng pangnabagidamak sem sadun lairi loinara Manipur lengakna su awana taraba singda mateng pangbiu haina Fox ki sirol sina makhatari nakalamuramda ngasi None district ki manungsana laiba longsai tubungkul gi manak thokriba leibaktiba thawdok aduda oja yauna mahiroi kya Leikhidraba madi asu open nangkhibagi thawdo du mahiroi lup taruk all Manipur Student Unions MSU Manipur Student Federation MSF Democratic Student Alliance of Manipur Desam Kangleipak Student Association KSA Student Unions of Kangleipak Suk amadi apun biramdam gi mahiroi singi sinpang luk AMS na thamoi sokna nuaitaba phongdorakli lup taruk ki president sina khuyek piduna thadorakpa awaba phongdopgi serol adun hai Thambal no Higher Secondary School gi study tour satpra thokriba nuaitaba thawdok thokpa maduda mahiroi lup taruk ki thawmi singna pawhek phangmaga sangsinbaga loinana Rongmai Naga Student Organization Manipur ga kusamnaduna mateng pangbagi thabak sing sangsinminaki hospital sing da lup taruk ki mute sing na mateng pangbagi thabak sataki makatana awana taraba sing da mateng pangbagi thabak sataki kani ngasi soklaba singi awat pa I khudingmak mahiroi lup taruk na mateng pangani Leikhidraba singi thawaina ingna signa lairuna ba mapugi mafamda thawni jabaga loinana imung manungi awabda su mahiroi lup taruk na saruk yari hena phongdorakli Federation Students Organization Kangleipak Facebook gi Maikei digisu Thambal no Higher Secondary School gi mahiroi sing longside turbung village ta accident thoktuna siana amasum asu apan nangkiba thawdo adu nungaitaba phongdorakli Leikhidraba singi imung manungi awabra su saruk yabaga loinana soklaba sing atuba matamda phagalakpa oirasunu haina isorgi mafamda thaunijari All Manipur Muslim Girls Student Unions ki Maikei digisu laibaktiba thawdo si asiana amasum asu apan nangkiba sing adugidama awaba phongdorakli Leikhidraba singi thawaini isorgi mafamda santi oina lairunaba thawni jarakpaga loinana imung manungi awabra su saruk yari herakli
Thoudok adugi pau tabaga union asigi president na lusingba tim amana mahiroising adu soktuna laikhatnariba hospital satuna pangba yaba mateng panglamki soklabasing adu athubada phagalakpa oirasanu hainasu ishorgi mapamda thaunirakli government ki Maikei digi athubada action lokhiba adugi damak thagarpa phongdokladuna Thoudok adu matau karamna thoklibano haibigi matangda investigation chathanaba dabi tarakli loinana asiguma lebaktiba Thoudok asi amuk hana thoktanaba singi angamba maphamsingda educational tour chathanaba school salaribisinga appeal tarakli loinana asiguma Thoudok asi matungda thoktanaba bus sing adugi condition sing adu suning thina yengsinba sanghadi Sacrifice Youth Development Organization, Islamic Development Council Manipur, Kekrupat, Menuthong Development Committee amasum Evergreens Development Society Yaripok Turihal Impal East ki Maikei digi Thambal no Higher Secondary School Yaripok ki Mahiroising Khoupum da study tour satpara asiana amasum aso opanang kiba aduda thamoi sokna nuaitaba phongdorakli Leikhidraba singi imung manungi awabada su saruk yabaga loinana soktuna laikhatnariba sing athubada phagalakpa oirasanu hainasu ishora thaunijari haidi Amaromda, Lebaktiba Thoudok asigi matangda the United Association of Recognized Private School of Manipur ki President L. Joy Singhana Thaturokpa sirul amanasu awaba phongdokpa saruk yari Leikhidraba singi imung manungi awabada saruk yabada natana hauzik soktuna layengliba miyoi anabasu athupa matamda phawa oirasanu su hairi Private Schools Development Council PSDC Thoubal District ki Maikei digi None District ki manungsana alongside Tubang manak thokriba laibak thiraba accident gi Thoudok pu awaba phongdorakli PSDC ki President B Surachandra Sharma yauna committee ki member kaya saruk yaduna Yaripok topta lairiba Thambal no Higher Secondary School Yaripok ta satun laibak thiba Thoudok adura Leikhidraba Mahiroising Oja sing amadi soklaba punamaki maphamda awaba phongdoktuna matungna asiguma Thoudok asi amuk hana thoktanaba oirasanu hainasu thauniki Kekru Yairi Club Yaripok ki Maikei digi None District ki manungsanba longsai tubang manakta thokriba laibak thiraba accident gi Thoudok pu awaba phongdorakli Kekru Yairi Club Yaripok na Yaripok top singthada leiba Thambal no Higher Secondary School Yaripok ki Khoupum da study tour satpagi lambi None District ki manungsanba longsai Tubang manakta thokriba laibak thiba accident gi Thoudok pu awaba phongdorakli Thoudok adura Leikhidraba singi imung manungi awabada saruk yabaga loinana Thoudok adura asu apan yauraba singsu thuna phagatpa oirasanu hainasu taibang sema mapuda thaunijari hainasu pausna palakli Loisilakpoina tentangna topa pawmna nupagi asibakchang ama leiramle City Police Station gi manungsanba flyover bridge ki Makha Imakaitel number 3 gi mamangna nupagi asibakchang ama leiramle hairi Leikhidraba nupadu masak maming khangba ngamdri sai 100 rong gi leng oigadaba nupadu feet 5 gi inchi 2 rong wangi masapai kulai kusuni amasum fight green masugi sweater amalili amasum ut masugi khongrao asangba ama sele hairi CTPS ki osina Thadorakpa sirol aman hai ngaseyuk pung 13 minute kulom tabada Imakaitel number 3 mamang nupa ama gyan mahangduna taraga leiri heba pawm phangmadigi CTPS ki timama mapamadura sangsinduna yingsinki nupa adu khudakta rims pukhatki rims hospital yoba matamna duty toramba doctor na ayuk pung 13 minute kunthraga manga tabada road dead akthoki Thoudok aduga mari leinana CTPS na UD case ama lokhatpaga loinana asibak sang adu masak khangdoklaba rims mokta thamkre hairensu Pausna makhatana phongdorakli